ꯑꯩꯈꯣꯏ ꯐꯝꯈꯤ ꯍꯥꯏꯕꯗꯨꯕꯨ ꯐꯖꯅ ꯀꯩ ꯋꯥꯔꯤ ꯂꯧꯔꯦ ꯈꯪꯗꯦꯕ ꯑꯩꯈꯣꯏꯅ ꯌꯥꯅꯔꯤꯁꯦ ꯑꯄꯤꯜ ꯇꯧꯕ ꯍꯥꯏꯕꯅꯦꯕ ꯑꯄꯤꯜ ꯐꯥꯎ ꯃꯔꯥ ꯅꯥꯏ ꯑꯣꯏꯅ ꯇꯧꯈꯤꯕ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯌꯥꯎꯔꯤ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯕꯤ.ꯖꯦ.ꯄꯤ ꯀꯩꯅꯣꯁꯦ ꯑꯃꯒ ꯁꯝꯅꯗꯕ ꯑꯩꯗꯤ ꯍꯧꯖꯤꯛ ꯚꯥꯔꯠꯇꯁꯨ ꯑꯩꯈꯣꯏꯒꯤ ꯃꯣꯗꯤꯒ ꯁꯥꯍꯒꯁꯦ ꯁꯝꯅꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯛꯏꯕ ꯑꯗꯩ ꯚꯥꯔꯠꯇ ꯑꯃꯨꯛ ꯈꯥꯒꯤ ꯚꯥꯔꯠꯀꯤ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯁꯤꯒ ꯑꯋꯥꯡ ꯚꯥꯔꯠꯀꯤ ꯕꯤ.ꯖꯦ.ꯄꯤ ꯂꯨꯆꯤꯡꯕꯁꯤ ꯁꯝꯅꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦꯕ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯑꯃꯒ ꯑꯃꯨꯛ ꯁꯝꯅꯗꯕ ꯄꯥꯎ ꯐꯥꯎꯅꯗꯕ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯑꯩꯅ ꯍꯥꯏꯖꯕ ꯑꯃ ꯂꯩꯌꯦ ꯑꯩꯈꯣꯏꯒꯤ ꯀꯥꯂꯤꯗꯥꯁꯁꯤ ꯑꯩꯈꯣꯏ ꯑꯁꯦꯡꯕꯗꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯂꯧꯔꯤꯅꯤ ꯀꯥꯂꯤꯗꯥꯁ ꯑꯍꯥꯟꯕꯗ ꯌꯥꯝꯅ ꯑꯄꯪꯕ ꯃꯤ ꯑꯃ ꯊꯤꯔꯛꯄꯅꯦꯕ ꯑꯩꯈꯣꯏꯒꯤ ꯔꯇꯅꯁꯤꯡꯁꯤꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯁꯤ ꯂꯨꯍꯣꯡꯕ ꯃꯇꯝꯗ ꯃꯥꯅ ꯑꯩꯈꯣꯏ ꯂꯣꯏ ꯉꯝꯃꯦ ꯑꯗꯨꯅꯗꯤ ꯑꯄꯪꯕ ꯃꯤ ꯑꯃ ꯊꯤꯔꯒ ꯑꯩꯈꯣꯏꯒꯤ ꯃꯈꯨꯠ ꯑꯩꯈꯣꯏꯒꯤ ꯃꯉꯣꯟꯗ ꯄꯤꯔꯁꯦꯅ ꯑꯗꯨꯗ ꯃꯥꯅ ꯀꯥꯂꯤꯗꯥꯁ ꯍꯥꯏꯁꯤꯅ ꯔꯇꯅ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏ ꯃꯥꯅꯤ ꯍꯥꯏꯔꯒꯤ ꯅꯪ ꯑꯩꯈꯣꯏꯒꯤ ꯋꯥ ꯀꯔꯤꯝ ꯉꯥꯡꯒꯅꯨ ꯅꯪ ꯁꯥꯏꯟ ꯄꯪꯇꯧ ꯇꯧ ꯍꯥꯏꯔꯒ ꯃꯣꯏꯅ ꯑꯩꯈꯣꯏ ꯁꯥꯏꯟꯗꯣ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯇꯧꯒꯦ ꯑꯗꯨꯅꯤ ꯃꯥꯅ ꯇꯧꯔꯤꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯣꯗꯤꯁꯤ ꯂꯩꯕꯥꯛꯀꯤ ꯀꯔꯤꯝꯇ ꯈꯟꯗꯕ ꯃꯥꯟꯕ ꯍꯥꯏꯗꯤ ꯉꯁꯤꯐꯥꯎꯗ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯒꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯃꯈꯣꯡ ꯃꯔꯤ ꯁꯨꯕ ꯑꯃꯅꯦꯕ ꯃꯗꯨ ꯄ꯭ꯔꯦꯁ ꯃꯤꯠ ꯑꯝꯇ ꯇꯧꯗ꯭ꯔꯤꯑꯕ ꯄ꯭ꯔꯦꯁ ꯃꯤꯠ ꯑꯝꯇ ꯇꯧꯗ꯭ꯔꯤꯕ ꯉꯁꯤꯐꯥꯎꯗ ꯑꯗꯣ ꯃꯃꯥꯡꯒꯤ ꯃꯟꯃꯣꯍꯟ ꯁꯤꯡꯗꯤ ꯀꯌꯥ ꯇꯧꯈ꯭ꯔꯦ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯑꯩꯈꯣꯏꯒꯤ ꯕꯥꯖꯄꯥꯏ ꯀꯩꯅꯣꯗꯤ ꯕꯥꯖꯄꯥꯏꯁꯨ ꯇꯧꯏ ꯑꯗꯩ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯑꯩꯈꯣꯏꯒꯤ ꯔꯥꯎꯁꯨ ꯑꯗꯨꯝ ꯇꯧꯏ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯂꯣꯏ ꯇꯧꯏ ꯑꯗꯣ ꯃꯥꯗꯤ ꯄ꯭ꯔꯦꯁ ꯃꯤꯠꯁꯦ ꯑꯃꯠꯇ ꯇꯧꯍꯟꯗꯦꯕ ꯑꯗꯣ ꯃꯗꯨ ꯇꯧꯕꯁꯤꯗꯤ ꯀꯩꯅꯣ ꯄ꯭ꯔꯦꯁꯇ ꯍꯪꯉꯛꯄꯗ ꯃꯥ ꯈꯨꯝꯕꯗ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨꯅꯦꯕ ꯊꯥꯖꯗꯕ ꯑꯗꯣ ꯃꯁꯥꯅ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯁꯥꯅ ꯃꯁꯥꯕꯨ ꯊꯥꯖꯗꯕ ꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯦꯡꯕꯤꯌꯨ ꯆꯤꯅꯥꯁꯦ ꯍꯧꯖꯤꯛ ꯌꯥꯝ ꯊꯨꯅ ꯏꯀꯅꯃꯤꯗ ꯀꯩꯗ ꯌꯥꯝ ꯆꯥꯎꯈꯠꯂꯛꯏ ꯆꯤꯅꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣꯅꯦꯕ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯝ.ꯏ.ꯅꯦꯕ ꯏꯟꯖꯤꯅꯤꯌꯥꯔꯤꯡꯗ ꯃꯥꯁꯇꯔꯅꯦꯕ ꯃꯥ ꯚ꯭ꯌꯨ ꯑꯃ ꯂꯩꯌꯦꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯁꯤ ꯀꯣꯏꯁꯟ ꯇꯧꯔꯤꯕ ꯃꯤ ꯈꯔꯅ ꯃꯥꯒꯤ ꯀꯩꯅꯣꯒꯤ ꯒ꯭ꯔꯦꯖꯨꯑꯦꯁꯟꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯀꯗꯥꯏꯗꯩꯅꯣ ꯃꯥꯒꯤ ꯃꯥꯁꯇꯔꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯀꯗꯥꯏꯗꯩꯅꯣ ꯑꯗꯨꯒꯤ ꯚꯥꯞꯇ ꯂꯩꯅꯔꯤꯕ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏ ꯚꯥꯔꯠ ꯚꯥꯁꯤꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯁꯥꯟꯅꯕ ꯃꯤ ꯈꯔꯅ ꯁꯤꯁꯨ ꯄ꯭ꯔꯣꯛꯁꯤ ꯁꯔꯀꯥꯔ ꯑꯃꯅꯤ ꯑꯩꯈꯣꯏ ꯚꯥꯔꯠꯇ ꯂꯩꯔꯤꯁꯦ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯄ꯭ꯔꯣꯛꯁꯤꯅꯦꯕ ꯍꯤꯟꯗꯨꯇꯒꯤ ꯀꯩꯅꯣꯗ ꯄꯨꯊꯣꯛꯄ ꯌꯥꯕꯗ ꯃꯥꯅ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯄꯪꯇꯧ ꯇꯧꯕ ꯑꯗꯨꯅꯦꯕ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃꯟꯃꯣꯍꯟꯒꯤ ꯐꯣꯇꯣ ꯂꯝꯕꯤꯗ ꯂꯝꯈꯥꯡꯗ ꯄꯥꯛꯅ ꯎꯗꯦꯅꯦ ꯍꯧꯖꯤꯛ ꯂꯦꯇꯔꯅꯤ ꯈꯪꯗꯦ ꯕꯤ.ꯖꯦ.ꯄꯤ ꯂꯨꯆꯤꯡꯕ ꯌꯥꯎꯗ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯑꯗꯒꯤ ꯃꯣꯗꯤꯒꯤ ꯌꯥꯎꯗ ꯌꯥꯗ꯭ꯔꯦ ꯀꯅꯥꯅꯣꯝꯒꯤ ꯑꯃ ꯌꯥꯎꯗ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯁꯤꯒꯤ ꯌꯥꯝꯅ ꯁꯥꯊꯤꯔꯛꯄ ꯌꯥꯝꯅ ꯐꯦꯁꯤꯁ ꯑꯣꯏꯕ ꯌꯥꯝꯅ ꯑꯣꯊꯣꯔꯤꯇꯦꯔꯤꯌꯟ ꯑꯣꯏꯕ ꯂꯩꯉꯥꯛꯁꯦ ꯁꯤꯒꯤ ꯃꯅꯨꯡꯗꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯅ ꯈꯥꯡꯗꯅ ꯂꯩꯕꯒꯤ ꯃꯇꯝꯗꯤ ꯅꯠꯇ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏꯅ ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯁꯤꯗꯤ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯁꯔꯀꯥꯔꯁꯦ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩ ꯍꯟꯖꯟ ꯍꯟꯖꯟ ꯍꯥꯏꯖꯔꯕꯅꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯒꯤ ꯁꯤꯡꯒꯤ ꯑꯗꯨ ꯀꯟꯁꯔꯟ ꯑꯩꯈꯣꯏꯒꯤ ꯇꯧꯅꯔꯤꯕ ꯃꯤꯁꯤꯡꯁꯦ ꯂꯣꯏꯅ ꯄꯨꯃꯤꯟꯅꯔꯒ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯕꯅꯦꯕ ꯁꯤ ꯑꯩꯈꯣꯏ ꯍꯥꯏꯅꯔꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯋꯥꯇꯔꯂꯨꯒꯤ ꯑꯩꯈꯣꯏ ꯂꯥꯟꯁꯦ ꯇꯦꯕꯜꯗ ꯂꯣꯏꯁꯤꯜꯂꯦ ꯍꯥꯏꯅ ꯐꯖꯅ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯁꯔꯀꯥꯔꯁꯤꯒꯤ ꯌꯥꯝꯅ ꯀꯩꯅꯣ ꯆꯪꯉꯦꯕ ꯁꯦ ꯉꯔꯥꯡ ꯅꯍꯥꯟꯗꯅꯤ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥ ꯑꯩꯈꯣꯏꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯅ ꯅꯥꯒꯥ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯍꯥꯏꯁꯤꯗ N.P.F.ꯀꯤ 5 ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕꯤ.ꯖꯦ.ꯄꯤꯒꯤꯁꯨ ꯃꯈꯣꯏ ꯌꯥꯎꯔꯤꯕꯅꯦꯕ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯚꯥꯔꯠꯀꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃ ꯆꯦ ꯄꯤꯗꯅ ꯈꯣꯠꯇꯅ ꯋꯥꯔꯤ ꯁꯥꯗꯅ ꯈꯣꯠꯇꯅ ꯇꯧꯔꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯄꯥꯔꯇꯤꯅ ꯁꯦ ꯕꯤ.ꯖꯦ.ꯄꯤꯒꯤ ꯃꯤ ꯌꯥꯎꯔꯤꯑꯕ ꯕꯤ.ꯖꯦ.ꯄꯤꯒꯤ ꯃꯣꯏ ꯌꯥꯝꯗ꯭ꯔꯕꯗ ꯑꯩꯈꯣꯏꯒꯤ ꯑꯅꯤꯗꯤ ꯌꯥꯎꯔꯤꯑꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯆꯥꯟꯗꯦꯜꯗꯒꯤ ꯑꯃꯅ ꯇꯃꯦꯡꯂꯣꯡꯗꯒꯤ ꯌꯥꯎꯔꯤꯑꯕ ꯑꯗꯣ ꯃꯈꯣꯏꯒꯤ ꯄꯥꯔꯃꯤꯁꯟꯁꯤ ꯁꯦꯟꯇꯔꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯀꯥꯜꯂꯒ ꯁ꯭ꯇꯦꯠꯀꯤ ꯒꯣꯔꯃꯦꯟꯁꯤ ꯀꯥꯜꯂꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯌꯥꯕꯁꯤ ꯄꯤꯔꯕ꯭ꯔꯥ ꯍꯥꯏꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯦꯡꯒꯗꯧꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡ ꯑꯁꯤꯅ ꯃꯥꯒꯤ ꯄꯥꯔꯇꯤꯁꯤꯡ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯍꯥꯏꯗꯤ ꯀꯨꯀꯤꯒꯤ ꯍꯥꯏꯁꯦ ꯀꯨꯀꯤꯒꯤ ꯃꯅꯨꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯕꯤ.ꯖꯦ.ꯄꯤꯒꯤ 9 ꯌꯥꯎꯔꯤꯑꯕ ꯑꯗꯨꯅ ꯁꯤꯒꯨꯝꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯇꯌꯥꯡ ꯇꯁꯣꯏꯅ ꯈꯟꯕ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯅ ꯑꯔꯨꯕ ꯐꯤꯕꯝꯁꯤꯡ ꯑꯗꯨꯅ ꯁꯤꯒꯨꯝꯕꯁꯤꯗꯤ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯖꯣ ꯑꯩꯈꯣꯏꯒꯤ ꯀꯥꯎꯟꯁꯤꯜꯗꯣ ꯃꯗꯨ ꯈꯛꯇ ꯇꯥꯏꯅꯕ ꯅꯠꯇꯕ ꯑꯩꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯣꯡꯐꯣꯡ ꯁꯥ ꯂꯩꯔꯤꯕ ꯁꯤꯔꯤ ꯈꯦꯝꯆꯥꯟ ꯂꯨꯆꯤꯡꯕ ꯁꯔꯀꯥꯔꯁꯦ ꯃꯁꯤ ꯀꯩ ꯇꯧ ꯌꯦꯡꯉꯤ ꯁꯤꯅꯦꯕ ꯃꯤ ꯐꯥꯕ ꯍꯥꯏꯁꯤꯗꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯃꯋꯥ ꯂꯧꯗ꯭ꯔꯁꯨ ꯌꯥꯏꯑꯕ ꯄꯨꯂꯤꯁꯅ ꯑꯗꯨꯝ ꯐꯥꯒꯗꯧꯅꯦꯕ ꯄꯨꯂꯤꯁ ꯍꯥꯏꯁꯦ ꯁꯤꯒꯤ ꯄꯣꯂꯤꯁꯤꯡ ꯇꯧꯅꯕ ꯀꯩ ꯑꯃ ꯇꯧꯒꯗꯧꯅꯦ ꯑꯗꯩ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯣꯔꯠꯇ ꯄꯨꯊꯣꯛꯇꯅ ꯈꯣꯠ ꯇꯧꯒꯗꯧꯅꯦ ꯑꯗꯨꯅ ꯃꯁꯤꯁꯨ ꯑꯝꯇ ꯇꯧꯗꯦ ꯑꯗꯨꯅ ꯕꯤ.ꯖꯦ.ꯄꯤꯅ ꯄꯥꯟꯕ ꯕꯤ.ꯖꯦ.ꯄꯤꯅ ꯂꯨꯆꯤꯡꯕ N.D.A.ꯅ ꯄꯥꯟꯕ ꯂꯩꯕꯥꯛꯁꯤꯗꯗꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯩꯈꯣই ꯍꯥꯏꯅꯔꯤꯕꯗꯨꯅꯦꯕ ꯏ.ꯁꯤ ꯃꯈꯣꯏꯅ ꯂꯧꯁꯤꯟꯈ꯭ꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯏꯗꯤ ꯃꯈꯣꯏ ꯑꯣꯏꯔꯦ N.I.A ꯃꯈꯣꯏ ꯑꯣꯏꯔꯦ ꯑꯗꯒꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯐꯥꯎ ꯃꯈꯣꯏ ꯑꯣꯏꯔꯦ ꯀꯥꯏꯅ ꯃꯣꯠ ꯄꯤꯅꯕ ꯌꯥꯎꯅꯔꯛꯏꯁꯤꯅꯦꯕ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯐꯤꯕꯝꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯖꯁꯥꯟꯇ ꯑꯩꯈꯣꯏꯒꯤ
hariba sida memorandum pishin bagi wapam sima laire justice PBU haiba sima laire adumakpu justice piba hariba si khoi law and order sidi khoi state subject oi banina Manipur lengakna lokhat kadabasi KJC na admit tawre higher power Manipur lengaki maikai dagi hauzik phawbasi karigumba mata hariba nahan statement piriba makhoi singi mathakta kauraga interrogation tawbagi wafam aduga miyamna pamliba justice se phangi habagi mami se oja adumak hauzik phawda lengakna lairiba phibam sinadi justice si hana dagi su thoiba incidents mayam sigi justice si hana dagi su dum phangdana su dum lai makhata ba su dum phangani habagi thajaba se miyamna ngasi bo su dum manglaga lairi adumakta masamangna ngasi bo de thoiba mayam sida any organization amana khoina hatpani khoina tawbani habasi admit tawbu laigidraba su handakti KJC ne admit tawra phawbada lengakna kari su amata makhoigi mathakta tawdaba se oja masi kari karamba hidden agenda leibajatno masi ojagi point of view da kari kamaina oja yengba yai ongtang thambio sa manaki manipura tawhidaba taidaba thabak kayama hosiki 2022 gi matung semkhiba BJP ne lusingba manipur NDA sarkar haiba tare masi matam da yamba loi thokpa masi kenu haiba matam da khoina administration je yamna phattaba law and order ji yamna phattaba adu masi phandaradi hai sarkar akoina hojiti double engine sarkar haibisu yare mamangdagi sarkar mu PR khar lebibo hojiti center da su musu sida su mu leini aduna manipur gi akoi gi lenga si BJP ne lusingba akoi gi handaki term ji ani su bhaiba tare handaki 12 assembly si masidi le yamna son bhaiba tare masi administration je sol labarina amana tawning ba tawbungam deba se masana akoi portfolio yen thokpada thama changi adagi manipur si akoi apik paise nina sidhum phule barina masi mati si tarani thule gedabni tai ram hangi masi o mention baji hoiti kanu da akoi February ta February March April May June thamari July haigram thamanga je akoi 합선 방금들 레이 아주 시기 사가지 wakhan 간다봐 좀 투어 보이는 좀 레이버만 봐 투어 와이버 시대 거기 야디에 봐 하이디 아인 레이터버 타바꾸면 아인지는 살라이거든 나 거기는 또시 거기 하나 미 따룩 망 그래 하나 khara 망에 타도록 그래 누비 영향신 따룩 오면 타도록 그래 아디 쿠키 주거 파젤레는 시 파나 고나 또리지 호이지 랜섬 미 몽옹다 거기 똥나라 보지 미 파라가 아두나디 마시 얌나 사티네는 파트라바 아이는 마네바 그노면에 인미시션 마네바 마시다 아이기 마땡 로드나 거기 오자 나버기슈 하비기거든요 그이노 할 때마다 거기 쿠키조 강신나 마코이나 모이나 그노 또이나 모이 액셉트 오래 마코이 미신을 또 보내 나도 뭐 강가버니 액셉트 오래 아두 보이딩 사이 미도 강가보디 아이기 마뚱이 FIR 뭐 또우다나 고다나 또 뭐도 파다나 고다나 또우다 보내봐 하이 액셉트 강부도 모두 하나 파가 동네봐 또우래 아주나 아코이나 마망다 하이도 ene si platform sing da haja kare akoi hojiki sarkar sidi akoi saningen bai sarkar ne haisi kaino matam da akoi makhoi ne loina de khangba sanuran bai khangin sanuran maduna de aduga madu akoi sanuran maduna sandu puthok pirege hairaga neba mapuduga sanuran badagi geng duga yanara puthonara paisa lonai se sumai tawdana akoi double standard mi hatpa singji sarkar phone khangabane masida khoi sarkar ki lokhapagam dise masi sarkar sina khangjenadaba ma natraga akoi tawru aina tawdaba ma khangna tawda sini adna makoi hojile BJP gi sarkar sina akoi khangadabani maramni kainoda center leba moi BJP gi moi high command gi attitude makoi matungi da sum tawle reba makoi ne hek tawjagada waduna ningtam moi dam da leite aduna di makoi sine ba koina kamai tawdana akoi active hen gade hai active ti oiroi kaino matam moi di yam ujoi thok pamba pham pamba pisa pamba adu gi bhabda leire ba aduna praja gi wakhan di khandire makoi myam jaduna akoi ne yeng matam da
Sigumba conditions yam sativa can another Shida in proxy war by Kugi armed groups. Yam Paze, Ado, Maji Naga Buddhist high whenever. She alternative, Naga Katan hibernative, Manipura, she proxy war, my day issue, my day pangas, she ladiba, irrespective of my caste, creed, religion, my no ma'am, Yamata, high even never say. According to Naga Buddhist Katan hibernate, Naga Buddhist Katan hibernative, my day you high even never. She proxy wars, but again, Masi proxy wars, it a matter of the wise, cookie ware, Naga ware. Adugo Maitei ware, Maitei Pangan, the Karapabra, Luin Mai Sambia, Hanadi, we cookie areas in Naga Sambia, Hosi Naga Sambia, Hosi Nagagi area, cookie Sambia, Aduga cookie area, Naga Sambia, cookie area, Maitei Sambia, the Nagagi area, the day we Maitei Sambia. Aduna Hosi Nasagi, Naga, a CSO Manga, Aduga, Maitei CSO Manga, Putin Laka, Toshi, again, Nazi Kabriawi, or Shemai. Nagagi, we see so singer, my day, she was in Pulaga, Magic Might of the Lucian of Honashi, happy and my Yahweh. She did when a Kanoma Nagagi, Maitegi, Cookie, Nata Maitei Pang, you want a table, Manipu Pumbi never do. She, Pazana Lucian, Hydabudi, a queen of Hipal, Sakar, she, Kanusang, say Narang Handani, Naga, Emily Sina. Naga Emilisi is the NPF, Manga Yauribani, Aduga, BJP, Mahu Yauribaneva, Makui Mayama, Duna, Bari Home Minister, CAP, then a quarter wise hard and water, told Havasi, my party, say BJP, Miauriba, BJP, Moy, Yamdra, Anidi Yauriba, Amana, Sandi Lagi, Amana, the Tatamin, the Yauriba, Makui Parmis centered Wise and Kala State, Gomez Kala, Wise and I have Peter Brab. I don't know. According we political partition, my partition white away. I cookies and guys, cookie Manudas were BJP, Ted Yauriba. She might that Tayang Taswina can buy that Maquina, Aruba films, she must see cookie Joe, a council do Madu that I never ID, how you labor. Pong Saliva, she keeps on losing Sakarze, Musi, Kaito Ying, Sineva. Me Papa is the Simsagi, Mawalo the Shiava. Police not Pagadona, police, she policing to Nomaka, the Wodona, I Matuna, a quarter of Putin, Wodona, Masi of the Tautan, BJP in a Pamba. BJP and Lucy Indian upon Levaxi, the Punoma say, I will hide with the name E.C. Mohin Luxangre. Yes. Adagi, ED, Mahui, NI, Mahui, the Supreme Court from Mahui, or more Pino younger day, she never. She films the high party, machine, fascist, Yam authoritarian, Silmati, Diragandina, we say Yankima to you among the internet emergency, Article 352, Salaidana, we Bart Okibado, Madudagi Hena. Aduna Pona, a quick salary opa. Housikishina, Article 352, Salai, the Kangan Opa Duneva, Manipur is a Samona, Manipur governor, why Sanama the Vanai, Madame Wikina, Article 352, say Salai and Hayamana. Ate to Pagan Salai has high Sakarzi, governor as a Makui, Kenoni, Sakari, Parki, Rasapati, Muni, Manipur, the Sakar, another Bakana de Vlasia, Aduna. Manipura, Article 352 alive as a light of Adugin, Taina 1975 Jungi Tankun Mangada, Mrs. Indira Gandina, Zalai, Yam took another emergency. Adudagi, Nasi, BJP Napamba, emergency Salidaba, with Sakashna, and Satina, a quick Minaji, Zatabra, Highway Dunia, Masi Poshiwa, say, Lucien Haitarbo, a quick Sarkashna, a quick cookie arm group, she said, a quick moment high, a quick Marubi and seems owing the air, Tampana, Nana, Aina Torani, sing the night, quick, a Miss Hunter, sing Kawuni never handed Kanadiba, a meter will say,
ꯃꯤꯌꯥ ꯊꯤꯅ ꯌꯥꯝ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯃꯑꯣꯡꯗ ꯍꯥꯠꯇꯅ ꯈꯣꯠꯇꯅ ꯇꯧꯔꯤꯕꯁꯦ ꯑꯗꯨ ꯅꯥꯒꯥꯒ ꯑꯩꯈꯣꯏ ꯀꯨꯀꯤꯒꯁꯦ ꯆꯤꯡꯒꯤ ꯄ꯭ꯔꯖꯥꯁꯤꯅ ꯃꯈꯣꯏꯗ ꯁꯥꯁꯟꯗꯨ ꯌꯧꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕ ꯑꯗꯨꯅ ꯆꯤꯡꯒꯤ ꯄ꯭ꯔꯖꯥꯗꯁꯨ ꯃꯣꯏꯅ ꯁꯥꯁꯟ ꯐꯖꯅ ꯇꯧꯗꯕ ꯇꯝꯒꯤ ꯄ꯭ꯔꯖꯥꯗꯨ ꯁꯥꯊꯤꯅ ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯁꯥꯁꯟ ꯇꯧꯗꯕ ꯁꯥꯁꯟ ꯃꯑꯣꯡ ꯃꯔꯤꯟ ꯅꯥꯏꯗꯕꯁꯦ ꯃꯁꯤꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥ ꯀꯨꯀꯤ ꯃꯩꯇꯩ ꯄꯥꯡꯒꯜ ꯂꯣꯏꯅꯃꯛ ꯂꯩꯔꯤꯕ irrespective of ꯃꯥꯏ ꯀꯩꯅꯣꯁꯦ ꯄꯨꯜꯂꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯕ ꯆꯪꯉꯦ ꯑꯩꯈꯣꯏꯅ ꯀꯨꯀꯤ ꯈꯛꯇ ꯇꯥꯏꯅꯕ ꯅꯥꯒꯥ ꯈꯛꯇ ꯇꯥꯏꯅꯕ ꯃꯩꯇꯩ ꯈꯛꯇ ꯇꯥꯏꯅꯕ ꯑꯗꯨꯅ ꯌꯥꯔꯣꯏꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔꯤ ꯅꯦꯁꯀꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯝꯃ ꯁꯥꯒꯠꯄ ꯑꯃ ꯆꯪꯉꯤ ꯍꯥꯏꯅ ꯑꯩ ꯑꯍꯥꯟꯕ ꯔꯥꯎꯟꯗ ꯑꯩ ꯊꯝꯖꯒꯦ Okay, thank you very much, Thagachari. Jasanta Hajiksi, Quiki Lariba situation, Sidi Pura, fusion reaction, chain of reaction, Goza Larise. I may take a cookie gagi, loitringagi, marak, solution of a product, the cookie ganagaga. Sigi Maraksida, Amu, Nahana Quigi, Chief Minister, na Tambiva statement, Amada Nagaga cookie, Toiba, a quigi Haji conflict, Sigi Marakta. ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯅ ꯕꯤꯛ ꯕ꯭ꯔꯗꯔ ꯔꯣꯜ ꯂꯧꯔꯒ ꯇꯥꯏꯁꯤꯟꯅꯕꯒꯤ ꯁ꯭ꯇꯦꯠꯃꯦꯟ ꯑꯃꯈꯛ ꯊꯝꯕꯁꯤꯁꯨ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯀꯣꯟꯇ꯭ꯔꯥꯗꯤꯛꯇꯔꯤ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯃꯩꯇꯩꯒ ꯀꯨꯀꯤꯒꯁꯤ ꯌꯥꯅꯈ꯭ꯔꯕ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯍꯥꯏꯗꯤ ꯃꯥꯡꯈ꯭ꯔꯕ ꯍꯥꯏꯗꯤ ꯇ꯭ꯔꯁ ꯗꯤꯐꯤꯖꯤꯠꯇꯨ ꯌꯥꯁꯟꯅꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪꯁꯤ ꯃꯤꯌꯥꯝꯅ ꯍꯪꯅꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯈꯪꯅ ꯈꯪꯅ ꯃꯇꯧ ꯀꯔꯝꯅ ꯃꯩꯇꯩꯒ ꯀꯨꯀꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯂꯣꯏꯗ꯭ꯔꯤꯉꯩꯒꯤ ꯃꯔꯛꯇ ꯁ꯭ꯇꯦꯠꯃꯦꯟꯁꯦ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ tung mang yeng David statement si miyam na dum tongan ba narrative si pirak kadabagi statement si dum kuigi chief minister so dum thamak pa se ui sigi matang da kari haini adumak miyam na hojik mahak se CM oina no popular government amgi CM ni harga su dum miyam na dami government haibasida oza masi panglan pangchop oidra panglan lan loidra haina su dum khalle sigi matang da aduna kari haini miyam gi luching ba moi ragadi miyam gi representative o ragadi haidi leader of the house ni ado kanna haidi maitai ga cookie ga solution su leitringai da matau karamna naga ga cookie gi marakta maitai na big brother role lauraga haibasi su haidi naga ga cookie maitai ga budi ama oire phare ba cookie sidi naga ga su yanadri maitai ga su yanadri ba sigi thamaiba statement si su jasanta karamba angle da kamain tawraga hair ibno haibasi jasanta gi keno se kamain yeng be haja simasu mayam na yam kanna tongan statement thamnari bani ko simasu hojiki hoigi Manipur CM gi hondo aina maido yam self contradictory oiba ma jo khalga madu nungai ramoi badi maitai ga cookie ga loina ma khanadra su akoi cookie ngasai gi haina iba narco akoi immigrant illegal immigrant cookie myam se maitai khanari ba aduna masidadi akoi maitai na tawdo na tin masi sarkar gi mathau ne yes akoina hekta maitai ri hekta na ba nagai ta na cookie ta na ba aduna akoi ni yinju hoisi akoi se ngarang na da akoi 18 June gi keno mayam lei su katana khotana tawnari aduju kaino matamda maitai ga naga ga tawgi bane ba aduda akoina cookie na maitai ga naga ga tawna du matam santai na ya pote ba aduna akoina 1993 da akoi naga ga cookie ga yam kanna keno tawma tam sida kangji bungdagi lamtha dana maitai myam na naga ga cookie ga akoi khanai khamuni chapa matamda lambi da moina kaksing khare yo ko taja adwai da akoi maitai gi pagan hanare ba musu aduna akoi leji hanak ta suyu akoi kumbi da akoi maitai pagan ga ekta mungna bui phiba mai ta thole si mo myam se akoi maroina akoi CSO sina political party gi music na masigu mase akoi elat oidana masigu thokdana baje koina akoi thone ba do masida khwaidi chauri mathaudi akoi Manipur gi akoi sarkar sine ba sima mangda BJP na party matam da akoi May 3 ki 2023 thoma bire nongtang kau ki akoi wai lowi akoi oja kaino su yawi namgu su yawi wai to man implement tawde akoi phamgi hai bu go phajana kai ki wai lo khangde akoi ni yana bi je appeal to hai bane ba appeal ba wa mara na yoi to ki ba akoi political party yawi me alna BJP kaino se amaga samna da ba
ꯑꯩꯗꯤ ꯍꯧꯖꯤꯛ ꯚꯥꯔꯠꯇꯁꯨ ꯑꯩꯈꯣꯏꯒꯤ ꯃꯣꯗꯤꯒ ꯁꯥꯒꯁꯦ ꯁꯝꯅꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯛꯏꯕ ꯑꯗꯩ ꯚꯥꯔꯠꯇ ꯑꯃꯨꯛ ꯈꯥꯒꯤ ꯚꯥꯔꯠꯀꯤ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯁꯤꯒ ꯑꯋꯥꯡ ꯚꯥꯔꯠꯀꯤ ꯕꯤ.ꯖꯦ.ꯄꯤ ꯂꯨꯆꯤꯡꯕꯁꯤ ꯁꯝꯅꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦꯕ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯑꯃꯒ ꯑꯃꯨꯛ ꯁꯝꯅꯗꯕ ꯄꯥꯎ ꯐꯥꯎꯅꯗꯕ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯑꯩꯅ ꯍꯥꯏꯖꯕ ꯑꯃ ꯂꯩꯌꯦ ꯑꯩꯈꯣꯏꯒꯤ ꯀꯥꯂꯤꯗꯥꯁꯁꯤ ꯑꯩꯈꯣꯏ ꯑꯁꯦꯡꯕꯗꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯂꯧꯔꯤꯅꯤ ꯀꯥꯂꯤꯗꯥꯁꯁꯤ ꯑꯍꯥꯟꯕꯗ ꯌꯥꯝꯅ ꯑꯄꯪꯕ ꯃꯤ ꯑꯃ ꯊꯤꯔꯛꯄꯅꯦꯕ ꯑꯩꯈꯣꯏꯒꯤ ꯔꯇꯅꯁꯤꯡꯁꯤꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯁꯤ ꯂꯨꯍꯣꯡꯕ ꯃꯇꯝꯗ ꯃꯥꯅ ꯑꯩꯈꯣꯏ ꯂꯣꯏ ꯉꯝꯃꯦ ꯑꯗꯨꯅꯗꯤ ꯑꯄꯪꯕ ꯃꯤ ꯑꯃ ꯊꯤꯔꯒ ꯑꯩꯈꯣꯏꯒꯤ ꯃꯈꯨꯠ ꯑꯩꯈꯣꯏꯒꯤ ꯃꯉꯣꯟꯗ ꯄꯤꯔꯁꯦꯅ ꯑꯗꯨꯗ ꯃꯥꯅ ꯀꯥꯂꯤꯗꯥꯁꯇ ꯍꯥꯏꯁꯤꯅ ꯔꯇꯅ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏ ꯃꯥꯅꯤ ꯍꯥꯏꯔꯒꯤ ꯅꯪ ꯑꯩꯈꯣꯏꯒꯤ ꯋꯥ ꯀꯔꯤꯝ ꯉꯥꯡꯒꯅꯨ ꯅꯪ ꯁꯥꯏꯟ ꯄꯪꯇꯧ ꯇꯧ ꯍꯥꯏꯔꯒ ꯃꯣꯏꯅ ꯑꯩꯈꯣꯏ ꯁꯥꯏꯟꯗꯣ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯇꯧꯒꯦ ꯑꯗꯨꯅꯤ ꯃꯥꯅ ꯇꯧꯔꯤꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯣꯗꯤꯁꯤ ꯂꯩꯕꯥꯛꯀꯤ ꯀꯔꯤꯝꯇ ꯈꯟꯗꯕ ꯃꯥꯟꯕ ꯍꯥꯏꯗꯤ ꯉꯁꯤꯐꯥꯎꯗ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁ ꯍꯥꯏꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯒꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯃꯈꯣꯡ ꯃꯔꯤ ꯁꯨꯕ ꯑꯃꯅꯦꯕ ꯃꯗꯨ ꯄ꯭ꯔꯦꯁ ꯃꯤꯠ ꯑꯝꯇ ꯇꯧꯗ꯭ꯔꯤꯑꯕ ꯄ꯭ꯔꯦꯁ ꯃꯤꯠ ꯑꯝꯇ ꯇꯧꯗ꯭ꯔꯤꯕ ꯉꯁꯤꯐꯥꯎꯗ ꯑꯗꯣ ꯃꯃꯥꯡꯒꯤ ꯃꯟꯃꯣꯍꯟ ꯁꯤꯡꯗꯤ ꯀꯌꯥ ꯇꯧꯈ꯭ರೆ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯑꯩꯈꯣꯏꯒꯤ ꯕꯥꯖꯄꯥꯏ ꯀꯩꯅꯣꯗꯤ ꯕꯥꯖꯄꯥꯏꯁꯨ ꯇꯧꯏ ꯑꯗꯩ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯑꯩꯈꯣꯏꯒꯤ ꯔꯥꯎꯁꯨ ꯑꯗꯨꯝ ꯇꯧꯏ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯂꯣꯏ ꯇꯧꯏ ꯑꯗꯣ ꯃꯥꯗꯤ ꯄ꯭ꯔꯦꯁ ꯃꯤꯠꯁꯦ ꯑꯃꯠꯇ ꯇꯧꯍꯟꯗꯦꯕ ꯑꯗꯣ ꯃꯗꯨ ꯇꯧꯕꯁꯤꯗꯤ ꯀꯩꯅꯣ ꯄ꯭ꯔꯦꯁꯇ ꯍꯪꯉꯛꯄꯗ ꯃꯥ ꯈꯨꯝꯕꯗ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨꯅꯦꯕ ꯊꯥꯖꯗꯕ ꯑꯗꯣ ꯃꯁꯥꯅ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯁꯥꯅ ꯃꯁꯥꯕꯨ ꯊꯥꯖꯗꯕ ꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯦꯡꯕꯤꯌꯨ ꯆꯤꯅꯥꯁꯦ ꯍꯧꯖꯤꯛ ꯌꯥꯝ ꯊꯨꯅ ꯏꯀꯅꯃꯤꯗ ꯀꯩꯗ ꯌꯥꯝ ꯆꯥꯎꯈꯠꯂꯛꯏ ꯆꯤꯅꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣꯅꯦꯕ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯃꯤꯅꯦꯕ ꯏꯟꯖꯤꯅꯤꯌꯥꯔꯤꯡꯗ ꯃꯥꯁꯇꯔꯅꯦꯕ ꯃꯥ ꯚ꯭ꯌꯨ ꯑꯃ ꯂꯩꯌꯦꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯁꯤ ꯀꯣꯏꯁꯟ ꯇꯧꯔꯤꯕ ꯃꯤ ꯈꯔꯅ ꯃꯥꯒꯤ ꯀꯩꯅꯣꯒꯤ ꯒ꯭ꯔꯦꯖꯨꯑꯦꯁꯟꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯀꯗꯥꯏꯗꯩꯅꯣ ꯃꯥꯒꯤ ꯃꯥꯁꯇꯔꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯀꯗꯥꯏꯗꯩꯅꯣ ꯑꯗꯨꯒꯤ ꯚꯥꯞꯇ ꯂꯩꯅꯔꯤꯕ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏ ꯚꯥꯔꯠ ꯚꯥꯁꯤꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯁꯥꯟꯅꯕ ꯃꯤ ꯈꯔꯅ ꯁꯤꯁꯨ ꯄ꯭ꯔꯣꯛꯁꯤ ꯁꯔꯀꯥꯔ ꯑꯃꯅꯦ ꯑꯩꯈꯣꯏ ꯚꯥꯔꯠꯇ ꯂꯩꯔꯤꯁꯦ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯄ꯭ꯔꯣꯛꯁꯤꯅꯦꯕ ꯍꯤꯟꯗꯨꯇꯒꯤ ꯀꯩꯅꯣꯗ ꯄꯨꯊꯣꯛꯄ ꯌꯥꯕꯗ ꯃꯥꯅ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯄꯪꯇꯧ ꯇꯧꯕ ꯑꯗꯨꯅꯦꯕ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃꯟꯃꯣꯍꯟꯒꯤ ꯐꯣꯇꯣ ꯂꯝꯕꯤꯗ ꯂꯝꯈꯥꯡꯗ ꯄꯥꯛꯅ ꯎꯗꯦꯅꯦ ꯍꯧꯖꯤꯛ ꯂꯦꯇꯔꯅꯤ ꯈꯪꯗꯦ ꯕꯤ.ꯖꯦ.ꯄꯤ ꯂꯨꯆꯤꯡꯕ ꯌꯥꯎꯗ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯑꯗꯒꯤ ꯃꯣꯗꯤꯒꯤ ꯌꯥꯎꯗ ꯌꯥꯗ꯭ꯔꯦ ꯀꯅꯥꯅꯣꯝꯒꯤ ꯑꯃ ꯌꯥꯎꯗ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯁꯤꯒꯤ ꯌꯥꯝꯅ ꯁꯥꯊꯤꯔꯛꯄ ꯌꯥꯝꯅ ꯐꯦꯁꯤꯁ ꯑꯣꯏꯕ ꯌꯥꯝꯅ ꯑꯣꯊꯣꯔꯤꯇꯦꯔꯤꯌꯟ ꯑꯣꯏꯕ ꯂꯩꯉꯥꯛꯁꯦ ꯁꯤꯒꯤ ꯃꯅꯨꯡꯗꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯅ ꯈꯥꯡꯗꯅ ꯂꯩꯕꯒꯤ ꯃꯇꯝꯗꯤ ꯅꯠꯇ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏꯅ ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯁꯤꯗꯤ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯁꯔꯀꯥꯔꯁꯦ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩ ꯍꯟꯖꯟ ꯍꯟꯖꯟ ꯍꯥꯏꯖꯔꯕꯅꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯒꯤ ꯁꯤꯡꯒꯤ ꯑꯗꯨ ꯀꯟꯁꯔꯟ ꯑꯩꯈꯣꯏꯒꯤ ꯇꯧꯅꯔꯤꯕ ꯃꯤꯁꯤꯡꯁꯦ ꯂꯣꯏꯅ ꯄꯨꯃꯤꯟꯅꯔꯒ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯕꯅꯦꯕ ꯁꯤ ꯑꯩꯈꯣꯏ ꯍꯥꯏꯅꯔꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯋꯥꯇꯔꯂꯨꯒꯤ ꯑꯩꯈꯣꯏ ꯂꯥꯟꯁꯦ ꯇꯦꯕꯜꯗ ꯂꯣꯏꯁꯤꯜꯂꯦ ꯍꯥꯏꯅ ꯇꯦꯕꯜꯗ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯌꯥꯕꯅꯤ ꯇꯦꯕꯜꯗ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯑꯃꯠꯇ ꯀꯧꯗꯦ ꯃꯥꯅ ꯀꯨꯀꯤ ꯃꯆꯦꯠ ꯑꯃ ꯀꯧꯅꯤ ꯅꯥꯒꯥ ꯃꯆꯦꯠ ꯑꯃ ꯀꯧꯅꯤ ꯃꯩꯇꯩꯒꯤ ꯃꯆꯦꯠ ꯑꯃ ꯀꯧꯅꯤ ꯃꯩꯇꯩ ꯂꯣꯏ ꯀꯧꯗꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯨ ꯅꯍꯥꯟ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯑꯅꯧꯕ ꯆꯤꯡꯃꯤꯁꯤꯅ ꯀꯧꯏꯗꯣ ꯃꯥꯒ ꯈꯪꯅꯕ ꯃꯥꯒꯤ ꯃꯉꯣꯟꯗ ꯇꯦꯂꯤꯐꯣꯟ ꯂꯩꯕ ꯃꯔꯤ ꯃꯉꯥ ꯈꯛꯇ ꯀꯧꯋꯦꯕ ꯔꯤꯀꯣꯛꯅꯥꯏꯖ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃꯇ ꯀꯧꯗꯦꯕ ꯂꯣꯏꯅꯃꯛꯁꯤ ꯑꯗꯨꯅ ꯃꯁꯤꯒꯨꯝꯕ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏꯅ ꯌꯦꯡ ꯇꯥꯔꯗꯤ ꯁꯔꯀꯥꯔꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯈꯟꯗ꯭ꯔꯕ ꯑꯗꯨꯒ ꯃꯁꯥꯒꯤ ꯃꯔꯝꯗꯪ ꯈꯟꯗ꯭ꯔꯕ ꯃꯔꯩꯕꯥꯛꯀꯤ ꯈꯟꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯕꯤ.ꯖꯦ.ꯄꯤ ꯂꯩꯉꯥꯛꯅꯤ ꯑꯩ ꯍꯥꯏꯖꯒꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯤꯒꯨꯝꯕ ꯇꯥꯟꯖꯥꯗꯗꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯉꯁꯥꯏ ꯍꯥꯏꯔꯤꯕ ꯃꯩꯇꯩꯅ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥ ꯀꯨꯀꯤ ꯈꯥꯝꯒꯗꯧꯅꯦꯗꯣ ꯃꯗꯨꯗꯤ ꯌꯥꯝꯅ ꯃꯊꯧ ꯃꯣꯛꯇꯕ irresponsible ꯑꯣꯏꯕ ꯃꯥꯒꯤ ꯁ꯭ꯇꯦꯠꯃꯦꯟꯅꯦ ꯑꯩ ꯊꯝꯖꯒꯦ Thank you very much. Loishalakpada